Jai Koktukta Samuk Chalakanda Koktuki Thawdoktugi Kano Yengbo ina ngang visit chale adu ngang chala matung da muk yamna laibak thiba thawdok amada muk drone taxi hogi Koktukta tawro matung da muk chirang da muk chathar ko haitare ngang nungdang waram se na maram warakanda hoi angang nupi macha ma soe nupi macha do ai hojik kano da Rajmiti city da pukhalaba matung da Rajmiti city de muk sije da refer tawkanda ma safe oina hojik ti laire adu hojik changuba matam da yam phibam chongna aidi tariba bom si yum da taraba matung da family du ma soe adagi thangnaba da leiba hogi sangon sing tawkanda sa san bo yauna soe madu masi yamna nuai taba amo oi aduna yamna nuai te isu thamoi songna nuai te tawriba thong hoi narco terrorist cookie singi singba thong narco terrorist ki thong hoji yamna yam pian da ba thong ma khang ne na thamjeni maram di paja mayam tomam jamum khangre ha ka laure ko chen chen na khange sigi marak chere da sumaina etek hanjan chatharak pasi masi ampang da bagi thong ni haidana sumaina thamni adu hojik masigi tawriba thong aside da hoi honorable chief minister da tanar kan da kari tawbu yage maruina khoina riba jaga singsire da drone ge taxi chathara nina jammer thamba yaba thammakanda hoi masi thingnana bagi pambai se hoi kanna hoi ngasi maksu meeting lei hoi honorable MLA sing minister sing ampul kanda hoi apun bagi meeting lei madu da su hoi kumna khana gani haidana sumaina thamjani aduga maruina ngasi tawreiba thong sinmadi ngasi di internationally ati prithibi sinba malam sinba thungna ngasi di nuaibam thoi haidana ngasi condemn tawi haidana sumaina thamjani